Assalamualaikum warahmatullahi wabarakatuh. Matamdi kuire dunia dalagpa tarik suyaure hanbagi matam cengzel diaude karamna nangbu changlugani na khoi ai khoi khuding makso amukti soiroi hankhigani na khoi ai khoi amukti soiroi hankhigani hashargi maidan lamdam duda nangi bujengzel yaudrabadi karamna nangbu changlugani karamna changlugani matamdi kuire dunia dalagpa tarik suyaure hanbagi matam cengzel diaude nahakti karamna nangbu changlugani inakhulli pubayaroi sagai kalli kanbangamloi inakhulli pubayaroi sagai kalli kanbangamloi mapugi pauzel thunglabada kanasukan bangamloida mapubukaunu mioibasing mapubukaunu mioibasing nanggi laifam khuding magta mawat na tumin innari nanggi chatfam khuding magta mawat na natung si babu kaunu mioibasing si babu kaunu mioibasing matamdi kuire dunia dalagpa tarik suyaure hanbagi matam cengzel diaude nahakti karamna nangbu changlugani cengzel